social media sindagi lakhosaba masum yamna thajaningai oiriba paw mana new kaithel manbi polling station thokibane hai reduga violent mob saganabagi honarak pada control tonabagi damakta security personnel singna blank fire Toukhre hai nisu thajaningai oiri mampham dagi pamo paw mana makhatare du mya puna update ngaminasi Makasa tarak po na to papaw mana social media sindagi lokhachaba hauzik kairaw kendragi 6/32 funal maring polling station na nungmay kapna duna Erang Toukhre hari mayam puna update ngamin si Makasa tarak po na hauzik Ukraine amasum Russia ni gi marak thokliba conflict sig matang sta mayam da update pizage Ukraine gi troops singna Kiev mapungfa na control tawre Russian troop lising mariga sahum hat khre haina Ukraine claim Toukhre Russia gi lanmi singna maike ahum dagi landa aduna khudum jansinana ba hotnaramba Ukraine gi capital city Ukraine gi troops singna mapungfa na control tawre Ukraine gi lanmi singna hauzik pawd Russian troop lising mariga sahum hat khre Ukraine gi civilian saniga tarana Russia na satharaki be attack laikhidre haina Ukraine gi mekedi gi fungdorakli Ukraine gi defense minister gi mekedi gi fungdokibda ma ki leba ki lanmi singna Russian forcing thingna ba akan mongda landa sathari nakal anina lan sokna baduda maram oiraga Ukraine lakmari hina leba adu thadoktuna senkhre social media ra thadurakiba video amada Ukraine singna lambi mapham kayada nung amasung laingoi paisinduna Russian troops sing sanglak pathingna ba akan mongda thabak sathari Marasida Ukraine gi lanmi singna Russia gi mayokta sangshiliba lan asida mateng pangboina Germany gi mekedi gi anti tank weapon listing ama amasum surface to air missile sawnga piragani lakthokre Poland gi mekedi gi kangfal gi lamida Ukraine da lan gi khusu khulai sing thajin baukhre amasum Javelin gi mekedi gi su anti armor weapon yauna medical supply sing Ukraine da thajinkhre amasum Czech Republic amasum Slovakia gi maikedi Ukraine da sophisticated weapon yauna ehenba khulai kya tharagani hane lakthokre Netherlands gi maikedi gi Stinger anti aircraft samri Ukraine da thajinkre amasum Belgium gi maikedi gi machine gun lising ani amasum Fulton lising ahumga sanipan thajilagani hari Kiev ki mayor na fungdorakibada capital city asida Russian troop amata leitre makhoi loinamak takthokre adumapu city asi hanagumna normal oidri hayeng ningthokaba numik ki ayuk fawda curfew thamli mapham aduda leiriba singna nongmai maru amasum bomb sing paisilaktana ba thongnaw singna athaba posai singna napsinbana singba tawnari Kiev thadoktuna satnaba hotnariba miyai singsu ningthokaba numik ki ayuk fawba curfew thamliba matam asi fawba mayum dagi hendoktana ba khankhre karigumba curfew matamda tholakpa tarabadi makhoi singadu Russia bu sogatpani malaugani hairi BBC gi producer Kalona haikibada Kiev ki mapham kya da police military amasung volunteer singna lambi sorokta nongmai sing paiduna laibu ui hairi marasida Russia gi mekedi gi leba aduga yum thangnari ba Belarus ta Ukraine ga tok sathanaba offer tarokre loinana Russia gi delegation ama Belarus ta thungkre adumapu Ukraine gi president Zelensky maikedi gi Russia na Belarus ta wari sanasi haina offer taroki badu reject tokre Ukraine gi mekedi gi Belarus ki territory digi Ukraine landaroi haina Russia gi mekedi gi thajaba piba tarabadi wari sanagani haina su fongdokre haina pausna makhata na fongdorakli makhasa tarakpoina atopa pawmna radioactive waste disposal site Russian gi missile tasinkre Ukraine gi capital Kiev ka nakna leiba radioactive waste disposal site amada Russia na nongthaktagi kapa missile tasinkre taigom sum storage facility sing amang ata thokidi hain official sing phongdorakli
preliminary assessment da leak oibigi evidence fangkide thaudo du numaiju numita local matamna nungai matung pung amaga minute kulum tabra thokibani thaudo du state specialized enterprise radongi radio waste disposal site ama missile singna panki Sender da leriba radon gi personnel singna phone gi kuthangna thaudo du gi pau piraki haina state nuclear regulatory inspector SNREU na statement ama da phongdoraki housing mang takliba sing adu gi sang lepa haibisi oithokte haina su statement adu na makata na phongdoki official singna ko na phongdoraki bagi matungina misal pokhai bagi sapu adu na storage facility singna sowan mangam khide SNREU na hai site adu da leriba automated radiation monitoring system fail oirabasu gifta portable device sing seasonaraga measurement sing lawda radiation gi level sing normal oiramki hauzik missile strike aduna maram oiraga miyamda akiba pohan malete madugi mamang Russian forcing na control toraba Chernobyl gi nuclear power plant manakta on bada radiation hengala mathinaki kumja English singa maga samapan March fugataruk malem gi khwaidi gi sathiba nuclear disaster thokiba plan ado Russian troops singna sogol sunumita pashin khibani hainasu paus na phungdorakli losilak poina pawng tanga myamna thamjaram ge Ukraine da mai unsinari ngai da North Korea na ballistic missile sanging tokre Ukraine da Russia na landaba gi thodok to United States amasum misang singna mai unsinari ngai da North Korea na numaijing numita samudra da ballistic missile ama kaptana sanging tokre missile launch adu sai sigi manung da pangthokba Nipan super launch ni expert khara na hai madudi North Korea na laiba sigi khulai technology mapung phana na ba masum United States ta pressure piduna khulai thadokna bagi wari leplingai manung da athingba sing lakthok hanabagum concession sing offer tarokna bo honari United States na Ukraine gi conflict mai unsinduna lairibisi khulai sangeng gi thabak satabada Washington gi mekedi gi akan ma pakhom pirak loidaba khudong saba tanpham amani haina North Korea na loramba yai haidi Japan gi defense minister Nobio Kishi na phungdorakibada North Korea gi missile adu pungna kilometer sahum gi sangna kilometer satruk faw wangna paikhalaba matungda North Korea gi nongpok thangba samudra khongban manak nakna amasum Japan gi exclusive economic zone gi wang mata takhi amasum vessel sing natragana aircraft ta amangata thon khibegi paw phangkide pawmi sing na wa ngangladuna kisina makhata na haiki madudi malem pumba Russia na Ukraine landabagi thodok to puning lupnaringai marakta North Korea na atamna missile sanging adu pangthokli boirabadi asiguma khongthang asi yamna sumnaba amasum ngakpi ningai oidaba thaba amani North Korea gi pandam ekhoina khangdrabasu leba asina hanjin missile sanging pangthokli besi ngakpi ningai oidaba thabak singni leba asina missile amasum nuclear khulai gi lamda khomang sokshinana bo hona rakli basi aikhoina taraina lobusumroi amasum South Korea gi official singna haiki madudi North ki capital area dagi kaphalakhiba missile ama makhoina detect tokhi khongthang asi yamna lungnang ningai oi amasum South Korea gi National Security Council gi emergency mifum amada leba asigi makok thongbo official singna haiki madudi Russia na Ukraine landari ngai serak sida missile sangeng pangthorakli basi malemda maratapa phibam lingna bo khona baga yamna sana di hainasu pausna makhata na phungdoki aduwa hausikuna di myam paus matang sa lusinjarage amasum pathok saki bida soi khibalan ki biyar su myam nga pigani matam gi ba maroi bi pausum su myam da lepleitan update bizarake and thank you